ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯅꯥꯒꯥꯒꯤ ꯋꯥꯔꯣꯏꯁꯤꯟꯅ ꯃꯅꯤꯄꯨꯔ ꯀꯥꯏꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯐꯤꯔꯦꯞ ꯂꯧꯅꯅꯕ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯀꯧꯒꯗꯕꯅꯤ ꯍꯥꯏꯅ MPCCꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯟꯗꯣꯅꯤ ꯑꯃꯗꯤ ꯔꯣꯃꯤꯇꯥ ꯕꯦꯜ ꯄꯤꯈ꯭ꯔꯦ ꯕꯦꯕꯤꯁꯅꯥꯒꯤ ꯀꯦꯁ ꯆꯌꯣꯜ ꯑꯅꯤꯒꯤ ꯃꯅꯨꯡꯗ CBIꯗ ꯁꯤꯟꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ कोकोमीना लाउथोखिबा मखा ताबा खोंजंगी सरुक अमा ओइना ngasisu tongan tongan ba mafum kayada miyamna खोंजंग संगसिनख्रे ngarang ayuk thangal bazar gi sani mandir manakta bom pokhai handuna micham ama yauna police personnel manga asok apan nang hankibagi mayokta wakat mifam chathakre Kurumjari Times of Manipur gi numidang pau mieng tabir ba punamako ARUNBALA taram oksari ngasigi maruba pau sing miyamda sandokna pizari Hauzik lamdam ase yamna luba fibam amada lairibani aikoi khudingmak mikupna hum singna laigadaba matamni kumhai tawduna laigadaba matam natte athubada assembly mifam kobiu haina MPCC gi vice president su oiriba spokesperson T Mangi Babuna fongdokre wafam asing asi congress bhavan da pangthokpa paugi mifam amada fongdokhibani MPCC gi spokesperson N Mangi general secretary administration Haresor Goswami general secretary Jiten Yauna Lucingba Kyasu Sarugyaki vice president su oiriba spokesperson T Mangi Babuna makha taraduna state asigi miyam gi thamoida charang na fibam amada lairi naga gi santi gi waroi sin lakpa adubudi aikhoina taramna oi adubu maduna state asigi fibam da akai ba pirakpagi thawongdi yabangamloi congress party gi oina su AICC gi luchingba kaya unaduna center gi luchingba kaya da taksinana ba haizakiba laikre modi gi laingak asigi mayokta bharat pumba numit tarani changsingada ba khongjang fawba state asidadi tawraroi haina leptuna iramdamna hena lui haina Kongpum Chetna Leftly Amaromda BJP gi oina apunbagi mifamda MLA masing suna yaudaba habasi yamna laivak thibani athubada assembly mifam kobiu haike Lairiba territorial boundary natraga ethnic ki oiba culture ki oiba administration da karigumba Manipur gi any jaga amada akai atoi lakadra habasi awabadune koina khangnarisi aduga peace talk tobu matamda mani congress party amasung manipur gi leiliba praja puna mangna karigumba opposition amata leite maramdi naga gi am sangna lakraba asigumba samaisya se masima losin gi baibase naga praja gi su ingjabani loina na khoi gi su ingjabani aduna masida akhoi gi ayet apan karigumba amata leite he na khoi na welcome tawi thunu losin gi ba aduni khoi na pamise aduga tobadabu adugumba loisanda bu hona badu da naga lairiba nagaland gi pena na bu honar ko matamda manipur state ki akaiba lakpu oiragadi madudi manipur pradesh congress committee na ngasi bawbada aikhoi adum oppose tawdana ngasi bawbada khoi lai asini akhoi stand hojik su akhoi leiriba stand se chu hong hongde kaidungeda su khoi hongoi kaidungeda su manipur gi territorial integrity da manipur gi boundary da kairakpada congress na kaidungeda su masida se compromise toroi Paugi mifamatuda sarugyakiba spokesperson and Mangina luraba tanfam asida state asigi oina lairiba MP Mari kari tawduna lairibage model village sangaba mela tawduna laibasina di yaroi kokomina makhal makha kyagi khongjang sangsilagani haina lauthokraba fawbada BJP na luchingba sarkar asina karimata na chungdana laibasi angakpa poi athubada assembly mifam kawduna apunbagi waref ama lobagi matam oire haike Chief Minister government asina masigi wa se notification se issue tawre ibse aina irang sagatchabagi nate ko karigumba kharadi chingnabal leira mane sini khudi congress ni na manungdo khangje deko aduga adadi prime minister do BJP no oibinina BJP gi chief minister mo di chama khangdre su 50 la 25% la di khangongani mi paibadi pokpa male notice thore ko sini ekhoni ala soirisi Jaibai nate, hujikti BJP ki wa Congress ki wa
NGO की वा चिंगमी की वा तमी की वा नागा की कुकी वा न त अपुन मणिपुर वाकपदी पुन बनतनदी ngамदे मतम मधु की कल्लबा बासपायना एक्सटेंशन ऑफ सीज फायर विदाउट टेरिटोरियल लिमिट आइबदो भारत सरकार सु मणिपुर से खंगनिंगी मणिपुर जी कश्मीर नते जम्मू कश्मीर नते जम्मू कश्मीर दा आर्टिकल 370 लौथोगा हुजिक फावबो थादोक्तना हानगी चीफ मिनिस्टर अहुम फाजलगा हुजिक फावदा डिटेन तौरगा लेरिबसे मणिपुर गुम्बा अखोई लमदमद ओयु बीजेपी खंगदबनी सेंटर की मोदी खंगदौनेबा Mahiroi Bebisna Misigamari Lainana Judicial Custody da Lairakiba Standard Robert Higher Secondary School ge founder cum principal Landhoni Amsung Mahaki Masanupi Romita Anigi bail application ngasi High Court of Manipur na ayaba pikre Landhoni amadi Romita CGM Imphal West ki court lupa lakh amamam security bond oina thialaba matungda bail pikibani adum oinamak court ki maikaidagi Bebisna Misigi case asiga mari lainana thijin humjin bagi thabak thoramda tengbang nabak Kadabani Hairi Amaromda Mahiroi Bebisna Misigi case asi chayol anigi manungda CBI da sinagadabani haina High Court na pikiba rai aduda palli Ngarang kokumina thang zanumit fauba sangsingadaba khongjang sing lauthokraba matung Indo-Naga peace talk ke waroi sinda kari yauri bage habadu miyamda khanghangadabani haina taksiladuna ngasi Transporters and Drivers Council na sinduna kai sampat laimazam laikai community hall da Section Mifam Pongkre Section Mifam Aduda Saruk Yakiv Singna Assembly gi Akhanaba session kauduna waref lawdaba condemn tawi long live Manipur Highway chingba warol sing thaba placard kya sizinake ngasigi Mifam Aduda kokomi gi assistant coordinator amadi media advisor Jitendra Ningombana su Saruk Yaki Mifam asida Saruk Yakiba TDC gi vice president Kwairakpam Ibotombina Laikol amata da satminariba lairang singi nungsi sanaba asi machet thugai bagi wakalon adu TDC na yaba ngamloi karigumba Manipur amadi India government na thawoi bidana lohoning daba thabak sing lokholak labadi TDC na lamdam asigi miyam gi damak lawriba thaudang kaya asi lekhibasu yai haiba kaubiganu haike Manipur amadi India government na tabiraga makoina lawgadoriba ware badudagi handok biduna Manipur kai danana ba sinbiyu karigumba makoina aikoigi section mi famasi thawoi bidaduna makoina ngammi mata gomna lawrak pataragadi aikoi Transport and Driver Council na TDC na su aikoigi ngamjabi le Hawaii ponta pirabasu pigani aduga loinana Manipuri ramdam gi damakta seba phangjariba seba taujariba gari wala aikoina kari lawrukpa yabagi haibadusu ngasi thamjage madudi Amaromda Bharat Sarkar amadi IM ga santigi wari sanabada state asigi ngangkhai sokpa yaroi haina ngasi top Khewa Bazar da section wakat mifam sathike top dusara lamjing B village level federation na sinduna phongkiba section wakat mifam aduda top makha laikai awang laikai amadi mayai laikai da laiba federation gi nupi kayana sarugyake Manipur kaiva yaroi haiva wafam da pendabagi kholau kya su lauke section wakat mifam adugi matangda federation gi president and dhanapati na haikibada santi wari sanabasi akaib leite waroishin athubada pubira u adubu wari asina state asigi ngamkhaida akaiba thokhanbadi yaba ngamloi yana serolda kari yauri bage haibasu khanghandaba haibasi karigumba khara leire haina takpani Bharat Sarkar na mi eng ani longbagi thabak tobiganu haikhe Hantak moi santi gi wari sana basida akhoi kaimta thingde tawbadabu moina sanari ba wari se kari no khangdaba akhoi da ansil oihallaga kaimta khangandana thambasigi yaningda dana Manipur gi ngamkhai machet amata kaiba yaroi haidana akhoi mayam sina akhoi gi BLF ki oiriba leader mayam akhoi nupi mayam sina yaningda bodo phongdok chabaneba Surasanpur da su mafam adu da lairiba laikai tara mangagi apunba miyamna naga santigi warigi waroi sin purakpada Manipur gi ngamkhai machet ama fawba kaiba yaroi haiduna section mifam phomki
Naga Santi Warigi Yanakiba Warol Miyamda Kanghandana Tambabu Yaningdaba Fongdoktuna Imphal West ki Yai School Apunba Maira Paibina Sinduna Yai School Hiruhanba Laikai Dasu Section Mifam Chathake Yai School Apunba Maira Paibigi Secretary L Santibalana Haikivada NSN IM Amadi Government of India gi Santigi Wari Asina Naga Singh Khaktagi Solution Purakpada Akaiba Laite Adubu Warosin Asina Manipur gi Saktam Dadi Akaiba Piba Yaroi Karigumba Bharat Sarkarna Manipur da Khundariba Furup Singhi interest Sokpa Yaba Thabak Paikalak Kokomiga Kusamnaduna Akanba Khongjang Kaya Sangsingani Haina Hakna Haiki. Manipur gi integrity amata ka helloi haina lauri aduba khoin hangjaningi di CM da adugumba ai khangde ai si matana khangde na so haibiri adugumba integrity kairoi haibagi ai ba serona se CM na paibi ba leibi rabra simatang leibak miyam gi mamangda sengdok piu simaga haijari adagi amana leibak kairoi integrity kairoi ngamkai kairoi haiba leiragana karigi paramilitary mayam ama thomjal leiba sina kari wahan thongno simaga khoina CM da hangjari. Naurem Development Council NDC Naurem Apunba Maira Paibi Amadi the Educated Unemployment Youth Auto Rickshaw Organization Cooperative Society Limited Nasu Jackson Wakat Mifamamangase Naurem Kaitel Masada Pangtoke Mifamaduda MLA Humpu Marol Chumu Manipur ki Saktam Kaiba Yaroi Haina Thaba Placard Sing Sizinake Mifamadu the Saruk Yakivi Naurem Kabui Kulgi Kunjama Oina Gangmai Aguiruna NSN IM Amadi India Government Anigi Marakta Sanari Ba Pit Stokna Manipur ki Apunbagi Saktam Amadi Ngamkai Kahelapa Yaroi Miyam gi Apambagi Mayokta Laingak na Ngami Haiduna Suknam Sasan Tawrak Labadi Manipur Pokpa Kabui Ama Oina Tumina Laitokloi Haiki Naga Peace Talk Tauraga Nagaland da solution Purokpadi Kaisu Kaide Adubo Akoi Atok Asina Manipur gi integrity Sokadoba Manipur gi Ngamkai Kaigadoba Mayam de Koina Yamna Kana Yaning de Akoi Kabuya Moena Manipur gi Ngamkai Kanba Haibase Akoi gi Thodang Yamna Chauna Lei Kokomi ki Thomi Singh Nambol Apunbal Luf ki Thomi Singh Kayasu Laktuna Miyam na section na Lainana ba section wa singi matangda wangangduna Miyam punna khanaminake Panbayabade ngasigi mifam adu lambi ki Saruk Singh Thinglaga Sathage Tobada District Police ki Kangbo ama Laktuna lambi sokna khanba Samayana Sidoki Maduda Laikai ki Miui Singh na khara mukna bathoke Adubu Mamaida Samina confirm do Pixilaga section wakan mifamadu makasa thake Pamdaba Thogdok Singh Thokpagi Paudi Laikide Kokomi Lamzing Makada Konthozam Lairembi Laikai Women Association Asinduna Konthozam Lairembi Community Hall the Su Ngasi section Mifam Pamduna India Madi NSN IM Gawaristanabi Warushin Ama Purakpada Manipur Kaiba Yaba Ware Flow Payaroi Haiduna Ware Flowki Mifamadu Loshilakpada Manipur gi Apunbagi Saktam Kaiba Yaroi India gi Kanglof Naiba Thausil Janing de Long Live Manipur Haibni Chingba Kolaukiasu Lauki Indiana Manipur Indiana Manipur Long live Manipur Long live Manipur Long live Manipur Konthozam Apunba Maira Paibi Luf Nasinduna Kokomi Lamzing Makada Hauzik Numidang Maira gi Khongchet Amasu Chetli Kundrak Pom Mayai Laikai Saukhat Nupi Luf Nasu Sinduna Kundrak Pom Mayai Laikai da Kokomi na Sangsilakliba Kongjang Busaguladuna Section Maira Khongchet Chatkre Imalai bagi tamakta koi siba kidana miyam hupna thoga sorokta koi Manipur ki chaktam kai ba yaroi Manipur ki chaktam kai ba yaroi MLA humpu resign to biu naron chumbiu adudagi wakai ngangbi gnu Manipur go mena athuba matamda warosin pubira u aduna koi ngachi lairiba icha ichu ima icha puna mangna Imalai bagi tamakta koi thawai Pamudana, a quay in a dan tauraga, in a mochilaga, Imalaba ki the Magdai koi, Nachi Sibaki the Nats from Tokariba, Koi Maisa Italy now, Icha Chupuna, Koinachi. I think about Lepang and when you're Koinachi Imalaba ki the Magda. Kokomi Kongjang Sokoladuna Taubal District in Manung Chanba Lamdingi Laikai Mangagi Yamlabam Yamna Kutta Maira Paiduna Manipurging Amkai Kaiba Yaroi Haiduna section Maira Kongchet Chetcre
We support. Coordinating Committee Jirivam on Manipur Integrity na Sinduna NSN IM Amadi India Government Santigi Warigi Warusin Purakpada Manipur Lamkai Sokpa Yaroi Haibagi Section Kongtet Ama Oina Jirivam Kasimpur Dagi Hauduna Mobung Lalpani Sonapur Fauduna Singdong Laikai Laiba DC Office Jirivam Pauba Mairagi Kongtet Ama Chetkre Manipur Paugi Merthan Atenba Break Amatang Luxury. Sunrise Enterprises. Buy any type of RO water purifier with heavy discount and get pre-filter free. Servicing of any type of domestic and commercial RO water purifier. Available all spare parts. For details, please contact Sunrise Enterprises, Major Khul near Community Hall, Thangal Bazaar. Open from 8:30 to 6:30 p.m. Mobile number 908-918-9371 or 9436-442-885. Or email us at rj_shn@hotmail.com. Break matungda mayamba mukana taram nokchuri ngarang ayuk thangal bazar gi sani mandir manakta sakti leiraba bom ama pokai hanbagi thogdokta police personnel manga amadi micham ama asok apan nanghan khibabu yaning daba phongdoktuna ngasi langthabal kunja mayai laikai maira paiwi singna wakat mifam chathakre ngasi langthabal kunja kaithal macha community hall da chathakhiba wakat mifam aduda saruk yakhibi langthabal kunja mayai laikai maira paiwi gi member wai tamfana hakibada mi kungna taba mafamda bom pokai handuna micham Praja yauna mioi taruk asok apan nanghan khiba thogdok adubu yamna laibak thibani matungda sigumba micham prajada mipai hanba amadi asok apan nanghan ba yaba thabak tobiganu haina mahakna haikhi Manipur gi integrity soktana bagi pandam sida Manipur gi khunaida amaga yengthinariba haibadi sagai jat masen manajabagi nagagi manajabagi kukigi manajabagi homeland tanbagi masi puna masi tokhai bire haireraga aikhoi amatta waina punna sangsi minana bagi khongthang asi pubira o haiduna aikhoina ngasi gi wakan mafamase aikhoi phamjabani Indonaga peace talk ki waro sinasina maram oiraga lamdam asida tangdu laita daba fibam amada lairingai serak asida Imphal city manung amadi masigi akoibada bom pokai handuna misam miyam gi pukning Tungda kari amuk tholagadage haibagi mi paiba ama pokale haina Women Action for Development Ward ki Secretary Sobita Mangsa tabamna thadorok cherol amada fongdorakre Naga Pistok na maram oiraga lamdam asida charang naba thoktana ba paramilitary force kaya lamdam asida thajilakli adumakpu masigi manungi oiba wakalon karino haibadi chapchana khangba ngamdana leiri maram aduna Manipur gi Governor Chief Minister amadi Council of Ministers singna hiram asida ahenba mi eng changbiu loinana bom pokai bagi thodokta asok apan nangkraba imung singi awabada Warna saruk yari haiduna asigumba micham miyam chinba mafamda bom pokai handuna aki akhang pibagi thabak asi matungda amuk hanna tawbiganu haina charolosina makha tarakli Imphal gi tongan ba mafam manida bom pokai kraba matungda Manipur Police Department alokalakpa section thawrang saruk ama oina ngase Imphal East District Police ki Additional SP Operation KT Singimit eng makhada Imphal East District Police Commando gi kangbuna lamlong bazarda thibohumba gi thabak sathakre ngase ayu pung 8 makhai rom tarakpa adwai dagi hauduna pung amarom chupna sathakhiwa thibohumba gi thabak aduda punna miyoi chama ga yankhai manga masa gi saktak se puthok handuna masak khangdoke maduda masa gi saktak se puthok pangam daba mioi ama makha taba verification gi damak lokhot khre Chaliba tha asigi ani amadi mangada Imphal East ki telepathy amadi Thangal Bazar da bomani mathang pokai hankiba thogdok adubu Youth Forums for Protection of Human Rights na akan maongda condemn tawrakli forum asigi President KS Pazatona thadorok cherol amana hairakli badi ngarang Thangal Bazar gi miyam tinba mafam amada bom pokai handuna police personnel manga yauna micham ama sokhan kiba se yamna laibak thibani thogdok sing asigi matangda kanagumba lal holup amatana sengdorak palaitri masimak state na miyam gi khola namthana naba bom pokai halibra haibagi chingnadaba ngamde masida sunatana lamda masida lal hoba irang namthana magi mingda ahanba paramilitary force sing thajilakpa yana naba sinba lalong ama oribra haibagi chingnaba lai natraga naga pistoki warosin puraknabagi marumda Armed Forces Special Power Act Thamjin khibadagi awa saitheng kaya mayok nariba yalhomi singi kholawbu mensina na basilakpa lalong oigani khali maramaduna thogdok asi kanana karigi damak chathabano haibadu sengdok piro amadi tungda asigumba micham miyam da kian khanghanbagi thabak asi khudaktagi lepigadamani hairakli
Manipur Sangai Festival da stool hangna nabagidamak online da application lakiba singi computerized stool allotment Chief Minister na pikre ngarang Chief Minister na pikiba stool gi online allotment singasi Sangai Festival pangthokpam oiriba Imphal East ki hapta kang zibung amadi Imphal West ki Trade and Expo Center anigini computerized stool allotment pikiba aduda lainga ki textile commerce and industries ki Principal Secretary B Wi-Fi amadi Director C. Arthur Su Sarugyaki Punna Stol Samriga Maudraga Taruki allotment Pibagi Manungda Mapan Laivak Singi Oina Stol Yankaiga Mari Bharat ki Tongan ba State Singi Oina Stol Marifugo Humdoi Amadi Manipurgi Oina Stol Chahunga Yankaiga Mapan Yauri Stol Singasida Tongan ba Trade Sector Indigenous Agriculture amadi horticulture ki polam sing yauna indigenous food items amadi handloom gi handicraft ki polam sing stall yauri loinana online lottery ki result asi website www.sangaistol.in amadi www.sangaistol.in da khangba yagani hairi November manga dagina taramari fawba numit tarani chupna chathagadaba money tax 2019 gi anisuba numitta Special guest Oikiba Tripuragi Revenue and Fisheries Minister and Chandra Dev Sarmana Mahak Posigumba Melasi da Sarugyanan Bagidamak Barton Tobirak Pasigidamak Tagat Pa Fongdoki Amadi Mahaki Oiba Wafum Kayamsu Fongdoki. Yes, first of this Eastern Indian Northeastern region over the passing of centuries, there are the tremendous changes in terms of demography. Maybe term it is a historical fact origin. Amaromda Lamboy Khonang Khong Dalaiba Manipur Trade and Expo Center da Pangthokpa Paugi Mipam Amada Directorate of Handloom and Textile gi Director K Lamlik Kamaina Directorate of Handloom and Handicraft na Sinduna Pangthokpa Manitex asida Lamdom Tamna Khundakraba Bangladesh amadi Myanmar gi Meitai Singna Sarugyaba lakpa si yamna chokthok saningai ni haike amadi Myanmar amadi Bangladesh tagi sarugyariba participants singna magi oiba mot kyam su phongdongnaki Taxi moi thorang tori miyambu ikoi hanna thakacheri ikoi Bangladesh ki Manipuri cultural complex ki pokhodagi amuka thakacheri sum ekona lagibam tamna mede phizoise ekona gift oina buki ara yore modern dollar ga egoji modify dollar shimdu adoji rekra shimbi labiba pamjai hana Saliva academic session gi high school living certificate examination 2020 gi mathang sahi gi February 13 tagina March 3 fawgi manungda pangthoklaba yai haina Board of Secondary Education Manipur na thadrokpa cherol amada khanghalakli ngasi numidang pung mangarom taba duaida konthoujam kendra gi manung chanba khaide makha laikai da laiba sarangthem chawba kouba chahi humpuga humdoi suraba mioi amagi yum maina chakre adubu lamdam adongi yamlaba miyamna manak nakpa ising laiba mafam dagi ising sizinaduna mai adu ka hena amang ata thoklam bagadabadegi kanbangam hore thodok asida asok apan de Yahodre TOMTV ke wari sanaba da yumbu sarangthem chawbana mai adu yumgi season naba umrok yai vadagi haurakpa mai ni haike mahakna laikai miyam changduna mai adubu matam chana kalhobi bagi damak thagatpa phongdoki angangi mama sina mai si hogatpani adu masu mai si hogalamaga sum thoki bijani alidi mai si mana santhi akang makhara hapu bijani da Santi akang budagi hauraga. Ada aina su tumo adagi yendai chana mana paya si kara mathak kita thangkale. Adagi tumo kasulai mathakta adagi paya adagi adum caga kena si mai si yang kena cakalap jani. Adagi laikai ki missing na sorok tercatpa kedowa moina udana. Mai cai na Laudi karai de none na yengan mai taudana mayam laikai gi naha an mayam jingje la adu mai tau nai mai se mayam changna honan na kan bane
Tripurada lamdam asidagi lam koiba lakpa miyamgidamak Manipur Guest House ama sabinaba Tripurada laiba Puthiva Welfare and Cultural Society Secretary Sinam Bibok na lainga ki pungning singsilakli wafam asingasi umang lai kanba apunba lof ukolna sinduna Manipur Press Club ta Tripura gi Revenue and Fishery Minister NC Deb Bharma yauna pangthokiba paugi mifam amada phongdokibani nakal amaromda paugi mifam asida sarugyakiba Tripura gi Minister Deb Bharma na Tripurada Guest House ama saba asida Manipur Lengak na asoba initiative ama laubirabadi state asidagi lakpa miyamda khudong chaba oigani loinana ukolna khusam naduna sahi kayagi mamangdagi Tripurada maitaygi chatnabibu yokhatnanabagi damak sahi khudingi pangthoktuna lakliba lai haraubagi thorom asida Manipur Lengak amadi miyamna mateng pangbiu haike na maru oribasi maitayjingi saktamse masi ngangnanaba honabada lai haraubasina lauriba thodang adu punamak mapung phana pura mak natragasu 50% bawdi khoi lauraga hojikti lai haraubasina achouba inot ama haptana maitai singse maitai oina hingba ngamnanaba hingbagi adugumba achouba khudong chaba ma khoi longminari masai dai kai khumnajariba khoi hojik mangda khoi mayamgi mangda lingsin biriba kai khumnajariba khoi gi minister Revenue and Fisheries ki paibiriba NC Debrama sina achouba thodang lobidana lai. You know better that the population of Manipuri in Tripura, it has been diminished to a large extent. In any case, the agrarian economy of Tripura, it was a major contribution of Manipuri presented. The Manipur degi Satra Mayam, tourism Mayam like Tripura, Agartala, Modugi Lebegi Jagaliti, Hotel da Bajahazatan Aji, Mudu Kuna Kalise, Kogi Tripurada, Manipuri Guest House, Abagana, Kuna Hajariseni, Kogi Revenue Minister to High Nimadovato, Akogi Tripuraga. Ate Manipuri gaje relationship se bhajanton lei si koi leini koi rasa modu si lejari modu bhajanton lei bagya na kona honori Senapati District Women's Association SDWA na chehi kungamanga farakpagi common thoram Senapati gi mini indoor stadium da pangthokre Senapati ADC ki member Alexander Michael Senapati gi DC Somorjit Salam amadi SPM Pradeep Singh na chingba na thoram adu hogdoke Naga Women's Union United Naga Councils Naga People's Organization Mao Council Maram Union Pongmei Naga Union Thangal Union Jalarong Union Senapati John ki President Singh Student Organization Singh Luchingba Singh amadi ADC ki member Singh na thoromaduda sarugyaki DC Somorjit Salam SDWA na chehi kungamanga surakpagi yaifa paujel piraduna kunai ama manglom da pushin bahabisi nupi oibi singi chawrba thodang lei haina phongdoki ADC member Alexander Maikona gender inequalities amadi women empowerment da mieng thamduna nupi oibi singna hena khanghan hayanna ba thabak toba mathau tai haina phongdoki Mongsangai de laiba 109 Battalion CRPF na lokalakpa Civic Action Program gi makhada mapuroiba nauna kaina krabi nupi tara humdoida sewing machine sing yanthokre ngasi Mongsangai Community Hall da pangthokpa sewing machine yanthokpagi thoram aduda 109 Battalion CRPF Mongsangai gi Commandant Binod Kumar Imphal West ki Adaksia RK Taruni Little Master gi founder M Thoiba social worker K Manoranjan yauna miyoi kyasu sarugyakhe Mongsangai gi akoibada laiba mapuroiba laikhidrabi nupi tara humdoida hingna bagi lambi oinanaba sewing machine sing adu kusinakibani Imphal West ki Adaksia RK Taruni na haikibada asigumba civic action program pangthokpasi yamna fai masina mioi kayada kanaba kaya pibangame haiki thorom adu ka mari lainana 109 Battalion CRPF ki Commandant Binod Kumar na Mongsangai da laiba CRPF company asina ngasi fawbuda miyamgi yaifanaba thabak kaya tawduna lakli haukiba sahi kharagi mamangdagi hauna tongan mafam da laiba mioi kayada amadi locality singda civic action program gi makhada mateng kaya ama pikhiba laikre ngasisu mapuroiba nauna kaina krabi nupi tarahumdoi asina hingbada kharada oirabasu mateng oina naba sewing machine sing asi yanthokpani haiki and this is a very good occasion for me
to connect with the people, and I'm just grateful to the people. They give this opportunity to serve me, to serve them, and the response is overwhelming. It was really a wonderful moment till now that this Imphal have what the love and affection they have given to me. Pau game tan aten break amatang laujari. Hey Lola, nak phone yaw bra? Yaw eh. Lamjing ba kep kau ne? Apang? Ai kau tu re. Manipur gi ahan ba 24/7 service oiriba lamjing ba kep service namyang gi seva tawjari. Manipur ki district sing amadi mapal lam sing loina luhongba amadi atay thodok sing gisu discount pijari. Ningol chakau bagi damak akhanna ba hour package discount pijari. Ngasi mag book tobiu hena akupa marol gi damak lamjing ba kep service Nagamapal Rims Road near Nityananda Temple. Manipur da ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari. Adom-adom gi leijariba sana da yauriba alloy amadi elements kaya gi chang marik chumna accurate quality amadi quantity ga loina na khanghanba ngamlagani. Lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi natraga sengde haibagi chingnaba adu kokhanbiyo. Akupa marol gi damak lamjingba jewelry da lengsinbirau. Lamjingba jewelry, good quality is our priority. Break ki matungda makhataba pau pijari. Handak Naga Pisto ki matangda media da phongnarakliba wafam sing loinana Naga furup singi marakta chamamnaba fauriba sigi matangda Jalarong United Front ZUF ki chairman Zengsui Kamaina wafai khara changdorakpaga loinana Naga miyam da mikaf thongnana bagi paujal firakli Naga miyam na chahi kya honaduna lakpa asi Aglen amagi natraga vapmen tadaba warushin amagi natte chapchaba mapung phaba tonganba Naga Nation amagini hairi masigi damakta mamangda Naga luchingba haipauza donang amadi Rani Gaiding nungna British ki mayokta hokiba lal hokhak kawba yaroi loop asida luchingba khara tokhai takiba loinana masagi hakpu yonthokiba asi achoba blunder amani loinana Jalarong miyambu nathairamani hairi cherol asina makha taraduna front asigi chapchaba mieng amasung demandi administrative unit amagi makha da punna leiwa aduni loinana hut phangnanaba lep laitna government of India ge mayokta khongjang sangsin kigani maramasina Indo-Naga peace talk asidagi nathaiduna laikigani adumakpu Indo-Naga peace talk asigi warushin ama democratic principle da yumpham oiduna purakpa adudi taramna okani hairi Mau Imphal Market Coordinating Committee na sinduna chingmi tami ningol sing punna chakokre ngasi naurem thong khulem laikai community hall da pangthokpa ningol sing chako bugi thorom aduda Mau Imphal Market Coordinating Committee ge advisor ais ibotombi khuman Mau Union Imphal gi president Puni Loshi Mau Imphal Market Coordinating Committee gi convener Khuraizam Athoba amadi committee asigi chairman Besi Mauna athoiba mithunglen sing oina sarugyake thorom aduda wangang laduna convener KS Athobana ngasi pangthokliba thorom asi chahi kaya gi mamangdagi Mau amadi Imphal ani gi lainoriba mari asi sahi mari rongi mamangdagi leptana chathaduna lakliba Mau Kaithel Kaba asina hena cheshin hanba ngamlibani Mau isilinau singna masagi inkol dagi puthokpa pothok sing yonpham leitabana thengnoriba awaba aduda mateng pangbo oina Imphal da puraktuna Mau Kaithel kahanbani asumna awaba taraklaba matamda mateng taunoriba asina machin manau oibagi mari adu hena cheshin hanba ngamlagani haike amaromda laingakta temporary market set sabina naba khanghan kiba lairabasu hojik fauba sembidana leibana lam da chatuna Mau Kaithel kariba asida khudong chadaba kaya thengnari khudong chadaba kaya si koknanaba matam khregi oina laingakna matik saba market set sariva fauba khagempalida committee amadi local club punsinduna market set ani shananaba club na ayaba pire maramaduna market set ama athuba matamda sananaba honragani haike akoida ngasi mau chetba ka akoida kaisu
mau chatpada mo kesu akoida akiba numaitaba inadaba sense of akogi alienation kesu wakada faude akogi lamda chatpane hadana aduma khalle adumai tawdun mau gi nasu la kanda tawse masi mau market na achauba amna phajaba akogi akoi maseni marakta nusinabagi bari se hojik su still hill amadi valley de leriba people singi leriba relation of love affection masi hojik su dum lady have se masi akogi godfather na Jesus nasu ubiramani akoi ibudho nasu ubiramani hadai khalle ngasi silchar rongpur laiba Assam Indigenous People Protection Committee ki conference hall da Manipuri Youth Front of Assam na sinduna Barak Valley ki tongan furup ki ningol takokre thoram aduda Manipuri Muslim Khasi Mar Rongmai Kasari Rajbangsi Dimasa Kasari Muslim Das Patni Tea Garden Chungba Furuki Ningol Singh Sarugyaki MYFA gi President Seram Herajitna Barak Tampak Laiba Tongan ba Furup Singi Marakta Nungsi Sanaba Punna Himinaba Haiba Wakalonda Ningol Sakauba Adu Pangtokpani Haiki Barak Tampaki Tongan Furup da Kudirongmai Naga Mar Khasi Tea Tribe Manipuri Muslim Bengali Muslim Singi Ningol Singu Kauraga Kuina Moko Chakauraga Barak Tampak Laiba Tongan Furup Singi Unity and Integrity who safeguard Tomabagi Anamda Singi Ningol Chakabai Thomas Paktok Chavani Haiba Thomasida Tonga Furuki Ningol Marfumana Sarugi Aduna Manipuri Youth Front Maki de Moko Saklen Mapijaraga Namjaba Kudol Pot Tamduna Moko book Ningol Buikai Nabuki Manipur Prakitik Sakitsa Samoti Infalgi Chahigi Mifam Nature Care and Yoga Hospital Kongba Khetri Laikai da Pangthokpaga Loinana Directorate of Ayuski Nauna Director Oina Thaupurak Dr. Yumnam Lukhoibu ngasi haraukte amna okre Thoramadu da Dr. Y Lukhoina Ayus Directorate ki Makhada tongan ba district kharada Ayus ki hospital khara sava loiduna miyam da sinanaba thaurang tauri hospital sing asi chalaiba horagadi lamdam sigi health sector da directorate singna chauna mateng panglagani haina phongdoki Manipur Prakitik Sikitsa Samoti Imphal gi senior member Dr. Konsam Basantana Phongdoki bada lamdam sigi miyamna yoga masana da pukning sangminaduna yoga masana asigi kanaba sing lominasi chang naina tumba amadi chang naina hogotpa habisi yoga masana ga tatna thana yadraba amani maramasina yoga masana ga sagonana nana ba honabadi akoi khudima haksang fana laibang amlagani haiki Ministry of Electronics and Information Technology and Smart City Mission, Ministry of Housing and Urban Affairs, Government of India ga kusam naduna governance now na sahisigi kwaidagi digital payment promotion tobugi damakta Digital Transformation Award 2019 Bishnupur District ki Deputy Commissioner Nita Arambam da kusinnarakle Lalit Hotel Delhi da ngasi numidang wairam pangthokpa thoram amada hanagi Union Minister Housingna Rajya Sabha gi MP Oriba Suresh Prabhu na award adu Nita Arambam da kusinnarakhe panbayavadi District Asigi DIT Government of Manipur Nodal Officials to Oriba District Manager Prasanta Oinamna Category Adoption of Digital Payments Award Asi Fangnanaba Honabada Achoba Thodang Loki Hairi India gi Oina applicant Chohum Hena apply Torokpagi Manungda Bishnupur District na award Asi Laurakpani Hairi Manipuri Theatre Center Assam na lingkhat kiba chahi kungamanga mapung pharakpagi thorong ga mari lainana Manipur gi wangmada lairiba Manipuri Theatre Artist Anida tongan ba award khusinaga dauri Theatre Center asigi General Secretary Somor Luwang na thadorokpa cherol asina hairaklibadi saliba sahi asigi ahan ba chayol da pangthoka dauriba center asigi Silver Jubilee gi thoramda mana lanthok nabagi damak center asigi award committee na khangatlaba artist ani adudi Assam hozai gi sakhanglaba aiba amasu oiriba Theatre activists Laisom Gulaf Amadi Tripura gi Nauna Theatre Amadi social activists Oina Lama Sida Achoba Thodang Loriba Advocate Kabrabam Direni State Asida Mapanda Makoina Manipuri Theatre bu Chakwat Hanaba Honabada Loriba Thodang Kaya Adubu Sakhangladuna Center Asina Mathangsitna Maimom Tomal Thambal Memorial Award Amadi Wahengbam Ongbi Mombi Devi Memorial Award Asi Kusinnaga Doribani
Go Clean Mission na numit chamani mapung parak pagal loina na ngasi paugi mifam ama wangzing da laiba IRDS ogi sanglenda pangthokre paugi mifam aduda mission asigi president Narengbom Rajik Kumar na hai Go Clean Mission asi wangzing lamding mafam da poksaba saujarakpa wakhal manaba mioi kharana Singnaba amaga loinana hogdoksi haina haukiba July 19 da ahanba oina wangzing kodong pokpi stadium gi mamang thangba get mayadagi hogdokibani mission asina sangsilakpa asi numit chamani mapung fare mission asina tawribasi nomi oina ayuki pung taruk tagi na taret fauba tim asina kathokpa amaga loinana sangsilakpana ngasidi numit chamani mapung paksana mai pakna pangthokpa ngamle ngasidi Go Clean asi yaripok khangabok hairok na chingba mafam singdasu miyamna su matau tamnaduna magi laikai gi khul singdasu pangthokna ba hokre haina fungdokhi top da lebiba se hairok adigi khangabok adigi yaripok haiba lam myam simsidagi Go Clean yaripok Go Clean hairok smai tawdana mai magi phrasal is already launched tawre aduna lam dugi mai maming du tek hapiraga Go Clean haiba pochi am phajai haiba concept thagat pirakpa yam yame aduna koi Facebook ki page amba koi hangjari baseda koi maru haiba pandam di plastic की कोई ना कुछ साधन ले रहा पोट से वो जो बॉटल से हाँ ना लोकल लगा बॉटल से क्रश वगैरह ना तरह लेखाई बा ना तरह नहीं चम बॉटल वगैरह सु मसे प्लास्टिक इंडस्ट्री का कोई थागी वैसे कोई पंडम अनिशु बता प्लास्टिक बॉटल से दा कोई की स्क्रैप है बता रहे कोई की अंकल चिप की मकू अदेगी तल मकू अदेगी शैम्पू मकू मशीनी कोई नहीं कोई ना डेंजर जोन वाली से मशीन लंगथुक चादर से लंगथुक पत्तल मकू अदो हाइरिबा पॉलीपैक में मसा मसा सिंचे कोई ना सेचेट सिंचे bottle da hanjan bagi koi launch am ga tawjai Sahi sigi Manipur Sangai Festival 2019 da Bangladesh ki mahut sinduna lakadoriba Bangladesh ki haurakliba artist singda Manipuri jagoi tambiru na bagi damak ngarang international dancer Jaya Khundrakpom Imphal International Airport thadokre Jaya Khundrakpom na mahak jagoi gi lamda thoidokna ka hena Haiba oza amanate mahak punungsi bibedagi Bangladesh ta kaubirakpani mahak na saknai raba oza singdagi tamjaruba haijaba kharadang haurakliba Bangladesh ki artist singda tambina bagi khongchat adu chapane haiki hauji amuk sanabagi pau phongbigani District Football Association Moirang na sinduna Moirangi Multipurpose Ground da Chathariba Ahanba Let El Kerani Memorial Senior Division Football Tournament ki kunmathoi suba match ta laktabana maram oiraga GMC Football agi mathakta Disciplinary Committee DFA na tournament ki conduct rule gi para 14 ki close to gi matung ina GMC Football la tha taruk tanthokpaga loinana lupa lising tara fine tawre haina DFA Moirangi Charol Amana Harakli Loinana GMC Fubala na Hairiba fine asi tha asigi ahumgi manungda thigadabani hairi nakalamromda ngasi sanakiba matchta AKSA Junior bu AMOFA Academy na Panjin ahum sinoda maichiba pikre Amofa Academy gi mai pakpagi Panjil Singh adu Vidyasagar amadi Jetlina match ki 30 minute kontraga mari minute nimfuguni pan amadi minute yankai ga manga suba minute ta sanki District Sports Association Bisnupur na sinduna Bisnupur gi mini stadium da Chathariba Mangasuba Iboton Memorial Under 15 Football League 2019 gi ngasi sanakiba match singda WYC Yumnam Kunona UKCCL Oinambu Panjin Anisiroda Maitiba Pikre aduga KYVO qualify na RAFA Tinungwaibu Panjin Amo Sinoda Maitiba Pikre Ngasi nungtil phone ke ba pause singda kari kamera bu ba pau yor bage habdo ma puna mumiyang taminasi Pause Ayush ki doctor masinga mathorklabadi directorate asi hena pangkan gani Dr. Lukhoi Kokomi ki khongang sogatuna section mefam leptana chathari Manipur gi apur masatam kai biaroi Landhoni machanapi Romita Bell Pikre chayol anigi manungda CBI da sinana bakhangan kre Numit chamani ki mpung pharak bagi thoram pangthokre pandam luraba tanpham sida ruling ki MLA khrana rajniti ki oiba mongda tongan khong takin pam thokte MPCC Bebisna Misi Standard Robert ki principal Landhoni amasung machanapi Romita Manipur High Court Bell Pikre All Manipur Transporter and Driver Council na subsection mipam phamkre framework agreement na Manipur ki saktam kailak labadi
मपानदगी चाना थंगना पोलम पुसरब गाड़ी सिंह थिंजिलगनी काउंसिल कुमजा लिसिंग अनि कुन की जनवरी चचत अनि दगी त्रिपुरा की अहोई नगरदा लाइनिंग थौ पुथि बहराउगनी मियाम न मतेंग पांगबियु उकल कबुई खुल सिंगदा सेक्शन मेफम फमदा अथिंग बपीखिदे केन खिबसु लैते जेट यू कंगला पाव बेबीसना सिरंबगी वाथो कमै लेने फाकिबा प्रिंसिपल लंधोनी एडमिनिस्ट्रेटर रोमिता हाई कोर्ट ऑफ मणिपुर न बेल थादोखरे अरुणाचल दा तोवान तोवान मकांगप सिंगना केप की मायोक्ता येलोमी सिंगी मुसी कन्नबा वासक नखरे माउ केथेल फम्बी सिंग सकौदुना खुदोल पोत पीखरे हुन्नबा लेरबनिना मपु अखोय खरा जखिन मथौ ताई बिरेन केप असि एंटी सेकुलर अमसुंग एंटी कॉन्स्टिट्यूशनल नि रमेश त्रिपुरा की रेवेन्यू मिनिस्टर ओक्तुनाई काय खुमनखरे ngasisu mafam kyada check-in mifam famkhre manaba law and order fogalakba sida khangmangam da mioi khara leire irang thokpal lamni hainaba bom pokhai bi thodosi thohalabra bebisna case ta landhoni romita ngasi high court na bel pikiba JSC na kana yaninda phongdokre harau rogda miam gi check-in mifam famkhre ayush ki director Dr. Lukhoi Taram okre aikhoi gi ning tambadi India da gi nigada banate Biren Samarjit लोइसलपदा मरुवे पाव अमुक हना पिजरी नागागी वारोइसिना मणिपुर काहन बयारोय हाइबा फिरेफ लौननबा लाइंगाकना अथुबदा असेंबली मिफम कौगदगनी हाइना MPCC ना तक्सिनख्रे लंधोनी अमदी रोमिता बेल पीख्रे बेबिसनागी केस सयोल अनिगी मनुंगदा CBI दा सिननबा खंगनख्रे कोकोमीना लाउथोखिबा मखाताबा खोंजंगी सरुक अमा ओइना ngasisu tongan tongan ba mafum kayada miyamna khongjang changsinkhre ngarang ayuk thangal bazar gi sani mandir manakta bom pokhai handuna micham ama yauna police person manga asok apan nang hankhibo gi mayokta wakat mifam chathakre ngasigi oinadi manipuri paw matang se lojare mi eng tabir bapunamakpu amukka hana khurumjari